Hui ama utupna thomduna yamna minungsi leitana hatlaga chanaba pukiba Meeoishing gi mari Makhong takpa ngamba miyoida Lupa Lishing gi reward pigani haina Richest Bam Brand Ambassador of Manipur Dog Lovers na lauthokre. Haukiba October gitang anigi ahing nongyay pung aniga minute yangkay mari rom taba aduaida Thoubal District ki manung Chennaba Wangjing Lamding Cherapurda Longzam Anan Kumar Singh Kauba miyoy amana yamna nungsi na loizaba yumgi hui ama yamna minungsi leitana bike amada lakpa masak maming khangdaba miyoy anina utup amana hanjin makokta thaduna hatoklaga chanaba pukhiba thangdok ama miyamna CCTV camera da ubadagi yamna penakhidre. Hui asi hatkibagi investigation ama athuba matamda police na chathabiduna chairak pibiyu haina Richest Bam Brand Ambassador of Manipur Dog Lovers na paumi singa unaba amada fongdorakli. Loinana imung manung ginungay tabada saduk yajari amadi hui hatkiba thaudok asigi langla langjin pibirak pamiyoida Lupa Lishing gi reward pisagani loinana pau pibirak pamiyoy adugi identity haidok charoi haina Richest Bam na makha tana fongdokhi. Sa ama hatpa hu pijaduna hatpa natraga Ot naiba haibasi Indian Penal Code ki Section 428 amasung Section 429 gi makada jail na chahi ani fawa sangdokpa yaba dandi natraga fine yauna jail piba yai hairi. Handak haukiba date 2 October 2021 asida Thoubal District ki manung chana leiba Wangjing Lamding Cherapur hariba jaga asida Longjam Anan Kumar Singh mahaki nushina loijaba hui adubu masakhangdaba nupa anina bite ama tongaga laaga lambi da pothaduna leriba hui adugi makokta ikhang khangawduna hui masaje khangawdana nupa anisina utupna thomdatlaga pubi khibado utupna hanjana thomaga pugiba asida hadi miyamna phagriba nupa ani sibu thigat pibada mateng pangbiyo miyamna support tawbiyo aduga haibirakpa Meeoishing asisina kone reward pijagani.